ꯈꯪꯗꯕ ꯂꯝꯂꯥꯟꯕ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞ ꯈꯔꯗ ꯀꯔꯤꯒꯤ ꯄꯨꯟꯁꯤꯟꯈꯤꯕ ꯇꯠꯄ ꯌꯥꯔꯔꯣꯏꯗꯕ ꯀꯨꯟꯗꯣ ꯂꯩꯔꯥꯡꯅ ꯁꯥꯈꯤ ꯑꯣꯏ ꯂꯦꯡꯕ ꯌꯥꯗ꯭ꯔꯕ ꯈꯣꯡꯐꯝꯒꯨꯝ ꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯅꯅꯥꯛ ꯅꯛꯆꯕꯒꯤ ꯑꯌꯥꯕ ꯅꯪꯅꯕꯨ ꯏꯐꯝꯗ ꯄꯤꯕꯤꯒꯗ꯭ꯔꯥ ꯑꯣꯏꯍꯟꯈꯤꯗ꯭ꯔꯥ ꯑꯗꯨꯃꯛ ꯕꯣꯟꯗꯤ ꯑꯣꯏ ꯇꯉꯥꯏ ꯐꯗ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯂꯣꯏꯅꯕꯤ ꯍꯥꯏꯕ ꯃꯤꯌꯥꯝꯃꯥꯡꯒꯤ ꯃꯤꯡꯊꯣꯜꯁꯤꯒ ꯂꯣꯏꯅꯗꯨꯅ ꯂꯧꯕꯤꯈ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯈꯨꯗꯤꯡꯃꯛ ꯑꯈꯥꯛꯄ ꯑꯃ ꯊꯝꯍꯧꯗ ꯆꯠꯅꯕꯤ ꯃꯥꯕꯨꯗꯤ ꯀꯤꯔꯨꯗꯦ ꯇꯥꯏꯕꯪ ꯃꯆꯠꯅꯤ ꯑꯗꯨꯕꯨ ꯂꯝꯂꯥꯟꯕ ꯅꯪꯁꯤ ꯊꯃꯣꯏꯁꯤꯅꯗꯤ ꯇꯦꯜꯂꯕ ꯄꯨꯡꯖꯥ ꯈꯔꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯅꯨꯡꯁꯤꯖꯔꯨꯔꯤ ꯄꯤꯊꯣꯛꯈꯤꯕ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯃꯃꯜ ꯂꯩꯇꯗꯤ ꯍꯨꯟꯗꯣꯛꯄꯤꯔꯛꯀꯅꯨꯀꯣ ꯀꯧꯅꯤꯡꯗꯦ ꯂꯝꯂꯥꯟꯕ ꯍꯥꯏꯅꯁꯨ ꯀꯧꯒꯦ ꯅꯪꯁꯤ ꯑꯩ ꯈꯛꯀꯤꯅꯤ ꯑꯩꯁꯨ ꯅꯪ ꯈꯛꯇꯒꯤꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯅꯤꯡꯊꯧꯔꯦꯜꯅꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯊꯃꯣꯏꯁꯤꯒꯤ ꯅꯨꯡꯁꯤ ꯊꯣꯏꯕꯅꯤ ꯌꯥꯝꯕꯨꯡ ꯃꯤꯡꯒꯧꯁꯤ ꯑꯩ ꯈꯛꯀꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯂꯩꯁꯤꯍꯦꯟꯕꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯖꯩ ꯁꯛꯇꯝꯗꯨ ꯌꯦꯡꯗꯨꯅꯁꯨ ꯂꯩꯅꯤꯡꯉꯤ ꯑꯗꯨꯃꯛ ꯃꯥꯕꯨ ꯌꯦꯡꯕꯗ ꯁꯣꯛꯊꯕꯁꯨ ꯐꯥꯎꯗ꯭ꯔꯕꯤꯒꯨꯝ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ ꯁꯣꯟꯖꯔꯛꯏ ꯏꯅꯨꯡ ꯅꯨꯡꯁꯤꯅ ꯑꯍꯣꯡꯕ ꯅꯪ ꯑꯃꯅ ꯑꯑꯣꯟꯕ ꯌꯥꯝꯕꯨꯡ ꯑꯃ ꯄꯨꯔꯛꯅꯕ ꯑꯩ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯕ ꯉꯝꯖꯒꯦꯀꯣ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯒꯤ ꯑꯍꯥꯟꯕ ꯃꯄꯨꯗꯣ ꯑꯣꯏꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯄꯨꯟꯁꯤꯒꯤ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯅꯨꯡꯗ ꯅꯥꯏꯇꯣꯝ ꯂꯩꯁꯥ ꯇꯝꯕꯤ ꯂꯥꯏꯕꯛ ꯐꯕꯤ ꯂꯩꯔꯥꯡꯗꯣ ꯑꯩ ꯑꯣꯏꯖꯒꯦꯀꯣ ꯌꯥꯝꯕꯨꯡ ꯅꯪꯒꯤꯗꯃꯛ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩꯃꯥꯒꯤ ꯁꯛꯂꯣꯟꯁꯨ ꯂꯧꯕ ꯉꯝꯕꯤ ꯑꯣꯏꯒꯦ ꯃꯤꯀꯨꯞ ꯈꯔ ꯆꯩꯅꯥ ꯈꯥꯡꯂꯕꯁꯨ ꯄꯨꯟꯁꯤꯒꯤ ꯃꯃꯣꯟ ꯅꯣꯛꯅꯕ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯗ ꯁꯣꯏꯗꯅ ꯑꯩꯅ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯆꯣꯡꯍꯟꯒꯅꯤꯌꯦ ꯍꯤꯞꯊꯔꯛꯏ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯥꯗ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯃꯥꯔꯁꯟꯁꯨ ꯌꯥꯎꯋꯜꯂꯛꯄꯗ ꯅꯨꯄꯤ ꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯃꯤꯀꯨꯞꯇꯨꯗ ꯐꯥꯎꯕ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯌꯥꯡꯈ꯭ꯔꯦ ꯆꯤꯡꯅꯕ ꯄꯣꯛꯂꯨꯗꯦ ꯅꯨꯄꯤꯗꯣ ꯑꯀꯤꯕꯁꯨ ꯂꯩꯔꯨꯗꯦ ꯃꯥꯅꯁꯨ ꯍꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯁꯤꯟꯖꯩ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯈꯜꯂꯨꯗꯦ ꯃꯤꯀꯨꯞꯁꯤꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯑꯌꯨꯛ ꯍꯦꯛ ꯍꯧꯒꯠꯄꯒ ꯀꯥꯏꯕ ꯌꯥꯗ꯭ꯔꯕ ꯃꯊꯧꯗꯨ ꯇꯧꯏ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕꯗ ꯏꯔꯨꯁꯨ ꯑꯗꯨꯝ ꯂꯨꯊꯣꯛꯂꯦ ꯂꯣꯏꯔꯕꯗ ꯃꯁꯥꯒꯤ ꯇꯧꯒꯗꯕ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯨ ꯇꯧꯊꯣꯛꯂꯦ ꯂꯣꯏꯅ ꯂꯣꯏꯔꯀꯥꯟꯗ ꯆꯥꯔꯖ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯏ ꯁꯤꯟꯊꯥꯗꯣ ꯂꯣꯌꯥꯁꯨ ꯃꯥꯔꯁꯟꯅ ꯉꯟꯅ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯆꯠꯊꯣꯛꯂꯨꯁꯤ ꯍꯥꯏꯅꯈꯤꯕꯅ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯐꯣꯇꯣ ꯈꯔ ꯀꯥꯞꯂꯝꯕꯅꯤ ꯂꯣꯏꯔꯒ ꯅꯨꯄꯤꯗꯨꯗ ꯐꯣꯟ ꯇꯧꯒꯦ ꯈꯟꯗꯨꯅ ꯃꯇꯥꯡ ꯆꯥꯅ ꯁꯤꯟꯊꯥꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯐꯠ ꯑꯗꯨꯝ ꯄꯥꯏꯈꯠꯂꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯥꯏ ꯀ꯭ꯋꯤꯟ ꯁꯤꯟꯊꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯥꯃꯣꯆꯥ ꯅꯨꯡꯁꯤꯕ ꯅꯣꯡꯉꯥꯟꯕꯗ ꯅꯪꯒꯤ ꯁꯛꯇꯝ ꯎꯕꯁꯤꯗꯤ ꯊꯃꯣꯏꯁꯦ ꯅꯨꯡꯉꯣꯜꯂꯤ ꯄꯨꯝꯅꯧ ꯍꯦꯛ ꯅꯧꯏ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯅꯨꯄꯤꯗꯣ ꯂꯣꯌꯥ ꯁꯤꯟꯊꯥꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨ ꯊꯣꯏ ꯃꯔꯝ ꯃꯣꯛꯄꯅꯤ ꯇꯥꯃꯣꯆꯥꯅ ꯂꯥꯛꯄꯗ ꯅꯪꯅ ꯑꯄꯥꯝꯕ ꯆꯥꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯗ꯭ꯔꯦꯁ ꯂꯣꯏꯅ ꯂꯩꯕꯤꯗꯣꯏꯅꯤ ꯅꯣꯏꯅ ꯅꯝꯁꯤꯗꯣ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯅꯣꯏ ꯌꯥꯝꯕꯨꯡꯒꯤ ꯋꯥꯈꯜꯁꯦ ꯑꯔꯦꯞꯄ ꯑꯃ ꯂꯩꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯣꯏ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯅꯪꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯇꯥꯃꯣꯆꯥ ꯑꯩꯁꯨ ꯈꯪꯉꯤ ꯉꯔꯥꯡꯗꯤ ꯌꯥꯝꯕꯨꯡꯗꯣ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅꯤ ꯃꯥꯔꯁꯟꯁꯨ ꯃꯤ ꯍꯥꯟꯅ ꯐꯖꯅ ꯅꯨꯡꯁꯤꯅꯖꯔꯝꯕꯗꯨꯗ ꯐꯠ ꯍꯦꯛꯇꯣꯛꯄ ꯉꯝꯗꯗꯅ ꯇꯧꯖꯔꯤꯅꯤ ꯅꯨꯄꯤꯗꯨꯅꯁꯨ ꯀꯥꯏꯍꯧꯕꯒ ꯑꯗꯨꯅ ꯂꯦꯟꯁꯨ ꯁꯤꯗꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯁꯤꯗ ꯅꯪꯅ ꯍꯣꯏꯕ ꯇꯥꯃꯣꯆꯥ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯅꯪꯁꯨ ꯏꯃꯨꯡꯒꯤ ꯀꯩꯀꯩ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕꯤꯔꯨꯁꯣ ꯁꯤꯟꯊꯥꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯁꯨꯒꯠꯂꯝꯗꯨꯅ ꯊꯝꯈ꯭ꯔꯦ ꯂꯣꯌꯥꯁꯨ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯍꯧꯏ ꯂꯩꯃ ꯅꯤꯡꯊꯦꯝ ꯑꯅꯤꯗꯣ ꯀꯥꯗ ꯋꯥꯔꯤ ꯇꯧꯏ ꯂꯩꯃꯅ ꯁꯝꯈ꯭ꯌꯥ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯕꯅꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯌꯥꯒꯅꯤ ꯅꯆꯥꯅ ꯃꯧꯗꯤ ꯑꯗꯨꯃꯛ ꯇꯞꯅ ꯅꯛꯁꯤꯜꯂꯛꯄꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯃꯔꯛꯁꯤꯗ ꯂꯨꯔꯤꯕꯁꯤ ꯂꯟꯆꯦꯟꯕꯤꯅꯤ ꯂꯝꯕꯤ ꯇꯣꯉꯥꯟꯈ꯭ꯔꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯈ꯭ꯔꯕ ꯃꯥꯅ ꯁꯨꯝ ꯁꯅꯥꯗ ꯌꯦꯠꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯅꯤꯡꯊꯦꯝ ꯁ꯭ꯇꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯥꯁꯨ ꯋꯥꯈꯜꯗꯨꯃꯛ ꯈꯜꯂꯤꯕꯅꯤ ꯅꯤꯡꯊꯦꯝ ꯇꯞꯊꯅ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯅꯨꯄꯤꯅꯤ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯦ ꯅꯤꯡꯊꯤꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯅ
ꯃꯌꯨꯝꯗ ꯄꯥꯟꯕ ꯌꯥꯏ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅꯁꯨ ꯍꯦꯛ ꯌꯥꯎꯃꯟꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯃꯁꯥꯗꯨꯗ ꯄꯛꯇꯦꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝꯗꯨꯅ ꯀꯔꯤꯁꯨ ꯉꯥꯡ ꯆꯩꯗꯅ ꯇꯧꯗ꯭ꯔꯕ ꯖꯥꯠꯂꯥ ꯀꯔꯥꯏꯗꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯃꯅꯦ ꯃꯀꯨꯅ ꯉꯥꯡꯂ ꯆꯩꯔꯦ ꯍꯥꯏꯗꯅ ꯏꯀꯥꯏ ꯈꯪꯂꯒ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯂꯝꯗꯧꯕ ꯅꯨꯄꯤꯒ ꯅꯠꯇꯦꯗ ꯐꯅ ꯌꯥꯝꯅ ꯐꯅꯕ ꯁꯦꯝꯗꯣꯛꯂꯁꯨꯅꯦ ꯃꯄꯨꯟꯁꯤꯒꯤ ꯐꯔꯔꯣꯏꯗꯕ ꯃꯤꯅꯤ ꯃꯤ ꯑꯃꯅ ꯐꯠꯂꯣ ꯌꯥꯎꯅ ꯐꯠꯂꯛꯇ꯭ꯔꯒꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯣ ꯂꯥꯜꯂꯦ ꯈꯪꯖꯔꯛꯇ꯭ꯔꯤꯐꯥꯎ ꯌꯥꯔꯔꯣꯏꯗꯧꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯔꯝꯗ ꯅꯩꯅꯔꯨꯕꯒꯤ ꯊꯣꯏꯅ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤ ꯃꯥꯕꯨ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯍꯟꯅꯕ ꯎꯄꯥꯏ ꯑꯃ ꯊꯤꯕ ꯇꯥꯕꯅꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯕꯗꯤ ꯈꯟꯕꯗ ꯑꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯕ ꯉꯝꯗꯦ ꯁꯟꯈ꯭ꯌꯥ ꯅꯤꯡꯊꯦꯝ ꯂꯩꯃꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯌꯥꯔꯦꯅꯦ ꯃꯃꯥ ꯅꯪꯕꯣ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯕꯗꯤ ꯏꯆꯥ ꯏꯃꯧꯁꯤꯡꯗꯤ ꯀꯝꯗꯧꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯏꯆꯥꯁꯦ ꯑꯩꯈꯣꯏꯅ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯁꯤꯗ ꯊꯣꯏꯅꯁꯨ ꯈꯟꯖꯤꯜꯂꯣꯏꯁꯤ ꯋꯥꯁꯤꯜꯂꯣꯏꯁꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗ ꯂꯩꯃ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯣ ꯐꯤꯖꯦꯗꯨꯅ ꯇꯩꯊꯣꯛꯏ ꯍꯣꯏ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯕꯨꯗꯤ ꯆꯦꯠꯅ ꯊꯃꯣꯏꯗ ꯊꯥꯖꯕ ꯊꯝꯂꯤ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃꯁꯨ ꯂꯩꯔꯤ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯎꯔꯤꯕꯁꯤꯡꯗꯨꯒ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯃꯥꯔꯁꯟꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯂꯩꯁꯤꯍꯦꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯑꯅꯧꯕ ꯃꯌꯣꯟ ꯑꯃꯗ ꯂꯝꯖꯤꯡꯈꯤꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯃꯨꯟꯅ ꯈꯪꯏ ꯊꯥꯖꯕꯗꯨꯅ ꯎꯔꯛꯄꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯆꯤꯟꯕꯥꯜꯗꯣ ꯁꯝꯈ꯭ꯌꯥ ꯑꯩꯈꯣꯏꯅ ꯔꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯔꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯂꯕ ꯈꯣꯡꯊꯥꯡꯅꯤ ꯅꯆꯥꯒꯤ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗꯣ ꯁꯝꯈ꯭ꯌꯥꯁꯨ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯗꯨꯅ ꯌꯦꯡꯕꯤꯌꯨꯅꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤ ꯀꯥ ꯍꯦꯟꯅ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯔ ꯃꯈꯩꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧꯅꯤ ꯈꯨꯗꯛꯇ ꯃꯤ ꯑꯃꯕꯨ ꯃꯄꯥꯟ ꯂꯩꯇ ꯅꯨꯡꯁꯤꯌꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯌꯥꯕ ꯍꯧꯅꯗꯦ ꯑꯗꯨꯕꯨ ꯃꯇꯝ ꯆꯪꯂꯕꯁꯨ ꯆꯪꯅ ꯁꯣꯏꯗꯅ ꯏꯃꯧꯅ ꯅꯆꯥꯕꯨ ꯐꯥꯖꯤꯟꯈꯤꯅꯤ ꯑꯩꯈꯣꯏ ꯃꯇꯝꯗꯣ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯔꯁꯤ ꯏꯃꯧꯗꯁꯨ ꯑꯩꯅ ꯌꯥꯔꯤꯃꯈꯩ ꯁꯅꯥꯒꯤ ꯋꯥꯈꯜ ꯑꯣꯟꯅꯕ ꯇꯧꯍꯟꯒꯦ ꯑꯗꯨꯕꯨ ꯅꯃꯧꯅ ꯂꯩꯃꯅ ꯋꯥꯗꯨ ꯃꯔꯛ ꯊꯠꯂꯤ ꯀꯨꯝꯍꯩ ꯌꯦꯡꯕꯗ ꯀꯜꯂꯨ ꯁꯝꯈ꯭ꯌꯥ ꯅꯅꯥꯏ ꯅꯨꯄꯤꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯒꯦ ꯅꯃꯧꯁꯤ ꯑꯗꯨꯛ ꯍꯥꯛꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯐꯠꯇꯕ ꯅꯨꯄꯤ ꯃꯆꯥ ꯅꯠꯇꯦ ꯌꯥꯝꯕꯣ ꯑꯩꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯨꯔꯕ ꯇꯨꯡꯗ ꯃꯥꯅ ꯏꯆꯥ ꯑꯉꯥꯎꯕꯁꯤ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯅꯤꯖꯔꯨꯔꯤꯕꯅꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯗ ꯃꯥꯁꯨ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯅꯤꯗ ꯅꯤꯡꯊꯦꯝꯁꯨ ꯂꯩꯃꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯕ ꯄꯣꯛꯏ ꯃꯥꯅ ꯐꯅ ꯃꯆꯥꯗ ꯉꯥꯡꯆꯩ ꯇꯧꯗꯨꯅ ꯈꯨꯠ ꯊꯥꯔꯕꯁꯨ ꯁꯤꯡꯅꯔꯨꯔꯕꯁꯨ ꯑꯗꯨꯅ ꯍꯦꯟꯅ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯃꯧꯅ ꯑꯣꯏꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯁꯤꯟꯖꯕꯅ ꯐꯩ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯃꯥꯅ ꯑꯣꯏꯅ ꯀꯨꯞꯊꯅ ꯋꯥꯔꯤꯁꯨ ꯁꯥꯍꯟꯅꯤꯡꯉꯤ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯃꯃꯥ ꯅꯪꯅ ꯁꯤꯅ ꯐꯩ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯣ ꯑꯩꯅꯁꯨ ꯅꯪꯒꯤ ꯇꯨꯡꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯦꯞꯇꯨꯅ ꯅꯪꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯗꯣ ꯃꯄꯨꯡ ꯐꯥꯅꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯁꯦ ꯆꯅꯨꯒ ꯇꯣꯝꯊꯤꯟꯒꯁꯨ ꯎꯅꯒꯗꯕꯅꯤ ꯇꯣꯝꯊꯤꯟꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯗꯨꯒꯨꯝꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯐꯥꯎꯍꯟꯅꯤꯡꯗꯕꯅ ꯆꯅꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯎꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯀꯨꯏꯅ ꯃꯪꯖꯔꯛꯄ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯃꯪꯐꯥꯎꯅꯔꯛꯄꯒꯨꯝ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯏ ꯏꯇꯥꯎ ꯇꯥꯎꯖꯩ ꯊꯣꯏꯍꯦꯟꯕꯤꯁꯨ ꯃꯇꯥꯒꯤ ꯑꯗꯨꯛ ꯃꯀꯥ ꯂꯥꯡꯕ ꯃꯤꯅꯣꯛꯇꯣ ꯃꯥꯡꯍꯟꯅꯤꯡꯕ ꯐꯥꯎꯔꯨꯗ꯭ꯔꯤ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯣꯏꯍꯦꯟꯕꯤ ꯍꯣꯏꯗ ꯂꯥꯛꯂꯤꯕꯅꯤ ꯀꯦꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯗ ꯄꯥꯝꯃꯤ ꯍꯥꯏꯈꯤꯕ ꯃꯆꯨꯗꯨꯃꯛꯅꯤ ꯃꯥꯅ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯂꯩꯗꯨꯅ ꯁꯦꯠꯂꯤꯕ ꯁꯕꯥꯟꯗꯨꯗꯤ ꯁꯦꯠꯂꯤꯕꯁꯤꯡꯗꯨ ꯄꯛꯆꯗꯕ ꯐꯖꯗꯕꯗꯤ ꯇꯧꯗꯦ ꯍꯥꯏꯕꯕꯨ ꯊꯣꯏꯍꯦꯟꯕꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯊꯣꯏꯍꯦꯟꯕꯤꯅ ꯐꯥꯔꯁ ꯗꯦꯠꯇꯕꯨ ꯅꯨꯄꯤ ꯑꯃꯗ ꯄꯥꯝꯃꯤ ꯍꯥꯏꯈꯤꯕ ꯃꯆꯨ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯗꯣ ꯁꯦꯠꯇꯧꯔꯤꯕꯅꯤꯅꯦ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ ꯅꯪ ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯉꯥꯎꯔꯛꯅꯕꯅꯤ ꯃꯥꯅ ꯄꯥꯝꯖꯕ ꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯤꯅꯤ ꯅꯆꯦꯅ ꯑꯣꯏꯈꯥꯏꯒꯦ ꯈꯜꯂꯤꯁꯦ ꯀꯣꯏꯐꯥꯎ ꯀꯣꯏꯅꯗ꯭ꯔꯤ ꯔꯣꯃꯥꯟꯁꯇꯤ ꯆꯍꯤ 7-9 ꯅꯨꯡꯁꯤꯅꯔꯛꯄ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯔꯒ ꯑꯃꯅ ꯑꯃꯒꯤ ꯑꯄꯥꯝ ꯄꯥꯝꯗꯒ ꯂꯣꯏꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯕ ꯏꯪꯒꯤꯠꯇ ꯆꯠꯅꯕꯩ ꯃꯑꯣꯡꯅꯤꯅꯦ ꯌꯥꯔꯦꯍꯦ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯑꯩ ꯊꯤꯕ ꯌꯥꯕ ꯅꯠꯇꯦ ꯍꯦꯌꯔ ꯁ꯭ꯇꯥꯏꯜꯁꯦ ꯈꯔ ꯐꯖꯅ ꯇꯧꯕꯤꯌꯨ
Thohenbisu changsilaktuna masamdu tapna tapna sembiba hawi. Semna Ibema nupa haibasidi nupani. Haplo patradugi matung inna saglon makhan lawba ngamba. Nasagi oiba mawang mataw phizet wahay watana nanggilang da thohangadabani. Nupaduna nupi amada tawhanba pamadaw nangna coffee tawshinba haise. Nasagi self respect manghanjaba kawi. Nupaduna su tayang lawraga usila oidoyne. Nungaibo wakhalgi ragada tawringi mamanabiduna hairibado lawshinba sangludi. Adugi mahut mingsel tu da yengduna nokmi dum tawjay. Mathanda wakhalda so kanata handa madom tamin chonjay angaw bisi. Chahi kaya aina laiphamlen sinthong na chatpada nangse aigi thamoy sigi mapu ehenbi o haiduna hanjin ni chakhibuda ngasidi sembiba mapu mana thaujan biramal hanna thagachari nasuna cha aikhoy nibu nungsigi chetlaba langlana tatpayada punchinduna thambiyuko pamjarubani thamoyduna kayagi mati sagatkhre manglan kayadi mathannata nganthoi manawgi kada changlei wadi lotnadi anido nganthoi bana mina nungai roidoba haibi yadi konaw nangna fana pamdaba yaningdaba leiradi hoi nganthoi bana manam nambiduna thadorakli chanuna hana haina kiba maphamduda ngaiduna leire sokthabasu leite ikaibasu pokte septha nupa ma bu lakpa ngairi somdana kamdauri Martian pai kombaloya ahum da hauna duna brickfield nungshithel khunda leiri tu dalai marup ahum gi mari chachin manbana makhoina tawjaruba pumba awaba kaya mayukna duna su mai pak tunata ngasi phawba lakli brickfield sisu makhoi ahum punna sagat minakhibani sinataba atopa kaya masu leiri gari manungda ahum da wari tawi loyana handak aikhoina nongna hangdori ba store shiri City room do ina hangnaba tawshi aduna hena ikhoida profit lakani paikhomana nangna hari du suye adubu hauji ikhoina chatliba mpham sida hangbasu thoidongna kaidabra haina khali maramdi lamduda achoba dukan ching leibagi mamitade dress na chingba yonba mau maril tabasu thengnadi lamdam dugi miyoi singna nongmagi changdaba yadaba sing lapna chattuna leinabagi mamitai aduna maphamduda pochai sing suna phanganba Staff singso lamdugi lairik laisugi mangal khara uba miyoi sing thamduna chalaibasu ka hina profit laigani atopa lamgi midi hapkamsi shubham nongpham khangdana mahi masingdi khara tamshiluraga lairiba nupam chanupi macha singda aikhoina thabak pibani hina phagadra haina khalle Martian so paikhombagi wadu yaningi city dadi achoba mall amasu makhoigi lairi astumna hai thabak khullomda achoba store ama hangdokpa haibasi makhoida so kanagani amadi lamdamdugi praja singso khara khajikti saphagani khalle Martianna paikhoman hairise aisu yaningi aikhoina chatpa matamdasu makhoigi khuldu khaknati thangnariba khulamani do dukan gumba achoba mawong maril tabum ta thingnatriduni aduna aikhoina ahan boina hawdoktoini kandi adhubada khundugi mi singda hairaga semgatna batawrasi city dadi aikhoigi so makhal leiri sida sumuk tawrga kanai kanade yengsi loyaso makhoina hairiba wado yaningbana marik tawrudi ayamba matamda asumna wari watai khanaraga thaba khuding paikhatpana ngasi phawba mai paktuna lakpani paikhombana malomda su school ama sagatpagi wakhanabada engineer ama phajana hana tanadaba yaroi adugi wasu phajana ngasi khanaraga haying hangchitkumba matam nga hekai thoklaga chalunaba tawsi Thinthaba kanadi chahi ani humsigi manungda haunaba tawgadabani loya thabaki oiba wari so aduk sangba lambi thorakpada saduna leibaduda boring churaklabra khangde aikhoi humse thabak tawri kanda isagi tawtobu punchigadi khanba natene ko hayeng silna yadama matang du lakpadadi matha aroi bishani he haina RK gi rasikang sibudi mayumda matu phachabi ama khilla leiramni na kaidi Aduishu tungi kari planning khara khanabana di phabani paikhombana hai so haibani punchi se thabak ana tawringi nahawai bagi nungai ba gaiduri mangrabani khallu raga yam pendeda
ꯑꯩꯁꯨ ꯅꯨꯄꯤ ꯑꯃꯇꯗꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯀꯣꯏꯍꯧꯗ ꯌꯥꯗ꯭ꯔꯦ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯃꯥꯔꯁꯟꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯂꯥꯛꯏ ꯒꯥꯔꯤ ꯃꯃꯥꯡ ꯊꯝꯕꯅ ꯑꯍꯨꯝꯗꯨ ꯂꯣꯏꯅ ꯎꯏ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨ ꯎꯕꯗ ꯃꯥꯔꯁꯟꯅ ꯄꯥꯏꯈꯤꯗ꯭ꯔꯤꯉꯩ ꯂꯣꯌꯥꯅ ꯐꯠ ꯑꯣꯛꯈꯤ ꯍꯜꯂꯣ ꯏꯌꯥꯝꯕ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯃꯥꯏꯗꯨꯗꯒꯤ ꯁꯎꯟ ꯃꯆꯦꯠ ꯑꯃ ꯐꯛꯑꯒ ꯍꯥꯞꯄꯗꯤꯅꯦ ꯂꯥꯏꯇꯤꯟꯗꯤ ꯂꯥꯏꯔꯗꯅ ꯍꯨꯏꯅ ꯐꯧ ꯇꯥꯟꯅꯔꯣꯏ ꯂꯧꯗ ꯅꯪꯒꯤ ꯅꯃꯤꯡꯒ ꯐꯣꯇꯣꯒ ꯊꯦꯠꯄ ꯂꯧ ꯍꯤꯗꯥꯛ ꯀꯥꯞꯅꯗ꯭ꯔꯁꯨ ꯌꯥꯅꯤ ꯇꯤꯟꯒ ꯑꯝꯇ ꯇꯥꯔꯣꯏꯕ ꯀꯩꯅꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯃꯥꯏꯗꯨꯕꯨ ꯊꯨꯟꯗ ꯄꯥꯟꯕ꯭ꯔꯣ ꯉꯥꯡꯂꯤꯕ ꯈꯣꯟꯗꯨꯗ ꯃꯥꯔꯁꯟ ꯁꯨꯛꯂꯞ ꯂꯣꯌꯥꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯂꯣꯌꯥꯅꯤ ꯏꯕꯦꯝꯃ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯁꯥꯗꯣꯡ ꯄꯤꯖꯊꯣꯛꯂꯨꯔꯒ ꯈꯨꯗꯤ ꯊꯤꯕ ꯅꯨꯄꯥꯗꯨꯗ ꯅꯝꯂꯩ ꯂꯩꯕꯗ ꯂꯧꯕꯤꯔꯤꯗꯣ ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔ ꯏꯪꯕ꯭ꯔ ꯌꯦꯡꯉꯨ ꯅꯨꯄꯤ ꯑꯣꯏꯔꯗꯤꯅꯦ ꯈꯔꯁꯨ ꯂꯦꯝꯅ ꯂꯩꯌꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯋꯥꯡꯕ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ ꯅꯔꯝꯆꯠꯇꯨꯒ ꯐꯃꯟꯈ꯭ꯔꯕꯅꯤ ꯐꯅꯁꯨ ꯊꯤꯅ ꯉꯥꯡꯉꯤ ꯑꯗꯨꯛ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪ ꯅꯠꯂꯝꯗ ꯇꯧꯕꯅꯦ ꯑꯩ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯍꯥꯟꯅ ꯂꯩꯀ꯭ꯔꯛ ꯑꯍꯣꯕ ꯑꯃ ꯊꯤꯔꯒ ꯆꯪꯖꯈ꯭ꯔꯅꯤ ꯂꯟꯆꯦꯟꯕꯤꯁꯨ ꯁꯥꯎꯒꯠꯂꯛꯏ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯄꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯨꯗꯤ ꯅꯌꯨꯝꯗ ꯉꯥꯡꯗꯧꯕ ꯃꯄꯥꯟ ꯊꯣꯛꯇꯕ ꯂꯋꯥꯏ ꯃꯆꯥ ꯍꯦ ꯏꯝꯐꯥꯜ ꯅꯨꯄꯤ ꯅꯝꯊꯤꯕꯤ ꯁꯦꯀꯦꯟ ꯍꯦꯟ ꯄꯨꯔꯛꯏꯅ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕꯤ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯋꯥꯔꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗ꯭ꯔꯦ ꯏꯃꯥ ꯕꯕꯥꯅ ꯅꯤꯡꯊꯤꯅ ꯋꯥꯔꯛꯄꯤꯕ ꯁꯅꯥ ꯏꯕꯦꯝꯃꯗꯤ ꯂꯝꯆꯠꯇꯣ ꯌꯥꯝ ꯑꯣꯛꯑꯦ ꯂꯩꯅꯥ ꯇꯤꯟꯅꯥꯒ ꯄꯛꯑꯝꯗꯧ ꯃꯥꯜꯂꯦ ꯈꯔꯁꯨ ꯀꯔꯤꯝꯅꯗꯨꯅ ꯅꯣꯛꯂꯒ ꯅꯪ ꯅꯨꯄꯥꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗꯤ ꯃꯌꯥꯝꯒꯤ ꯉꯥꯃꯣꯛ ꯑꯣꯏꯗꯅ ꯅꯩꯕ ꯌꯥꯕꯈꯩ ꯅꯩꯕ ꯁꯥꯔꯨꯔꯒ ꯐꯥꯔ ꯂꯩꯁꯤꯟꯕꯤꯔꯦ ꯅꯋꯥꯗꯣ ꯑꯃ ꯐꯪꯂꯗꯤ ꯇꯨꯃꯤꯟ ꯂꯩꯔꯣꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯔꯝꯆꯠ ꯃꯇꯥꯗꯨꯒ ꯑꯐꯕꯁꯨ ꯄꯥꯝꯗꯅ ꯃꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯤꯁꯤꯗ ꯑꯃꯨꯛ ꯆꯌꯦꯠꯅꯔꯤꯕ ꯅꯁꯛꯇꯣ ꯊꯤꯔꯤ ꯃꯇꯤꯛ ꯅꯥꯇꯩ ꯆꯥꯗꯦ ꯅꯪ ꯑꯃ ꯆꯠꯂꯣ ꯆꯠꯂꯣ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯄꯪꯕ ꯑꯃ ꯌꯦꯡꯉꯣ ꯐꯪꯗ꯭ꯔꯕ ꯅꯪꯅ ꯏꯀꯥꯏꯕ ꯈꯪꯕꯒꯤ ꯁ꯭ꯇꯦꯖꯀꯗꯣ ꯂꯥꯛꯑꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯁꯤꯅꯤꯡꯕ ꯐꯥꯎꯔ ꯉꯝꯗ꯭ꯔꯗꯤ ꯍꯨ ꯂꯤꯛꯂꯤ ꯃꯒꯤꯞ ꯇꯧꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯐꯠ ꯀꯛꯏ ꯂꯟꯆꯦꯟꯕꯤ ꯂꯣꯌꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯇꯁꯦꯡꯅ ꯄꯥꯏꯈꯣꯝꯕꯗꯤ ꯃꯥꯔꯁꯟꯒꯤ ꯃꯥꯏꯊꯣꯡꯗ ꯑꯍꯣꯡꯕ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕ ꯂꯥꯛꯅꯩ ꯃꯍꯧꯁꯥꯅ ꯂꯟꯆꯦꯟꯕꯤꯕꯨ ꯍꯨꯟꯗꯨꯅ ꯆꯩꯉꯥꯡ ꯇꯧꯕ ꯅꯨꯄꯥ ꯃꯥꯒꯤ ꯑꯁꯥꯎꯕꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯩꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯨꯅ ꯂꯣꯌꯥꯗ ꯃꯈꯨꯠ ꯌꯥꯎꯔꯛꯇꯦ ꯃꯔꯩ ꯇꯧꯔꯛꯇꯦ ꯇꯨꯃꯤꯟ ꯊꯧꯐꯝ ꯊꯣꯛꯄ ꯒꯥꯔꯤꯗꯨ ꯊꯧꯏ